Hello. Ai sinh sai yuk nung ai vẫn đập cái video mà cha mà share tàu giờ bên này bác co mi miam na confused le ai khang nghe cái mai nó thoki ai su am share tàu ning bên đó thế gì cũng mà share adu bu ngai nan de mi ama bu cái mai ni yang ni hai bisa ingat si cap na khang nghe ta sing na ai khoi ngasi noma pan bani hai bai khoi khang de noma pan ma du kari no ai khoi ta sing na khang de ai hoji lamlong bazar da poche yon bani nungti gi lamlong da yon le maho sa gi gumna ngasi thodok thok pa se kara main thokra hai ra di mi myam na sulan na su lo bi ganu ai sa gi nungai tab du hai dok cha bani ayuk da ai khoi kai then pu me nagam pan da ai gi poche du khra kai no tor ti ko na roi hai ra nagam pan da poche yeng ba kum ma kan si da cái thiên sẽ thình à mẹ thình bani na cái tàu bây giờ la hay là nagam pan gi toilet hết lan thô ga pangan nu pa mai ko bi se mun na budu ai khoi na khan badi na si po chai yon da bani na ma gi po chai se mi luk mai khoi na khra khra lau ke hai dan moi su mun na pa ma le adu bu kari lai bisa la hange hai dan gari se khame khama ga kum bani kum ba kan si da ti mai se moi na boy ra me ma gi po chai su mun laga kai no tau boy ra me du su ai khoi ti kari su khang de moi na mera pai bi amani sina ai khoi ta khamo de gari du hai kre mina po chai yon nganu hai ra ga no ma pan ban nu mi si ta hai ra moi se khamo hai ba dai khoi chen na ngai su tau de kham bi khoi gyan ta dri moi na khamo hai ba kan da soi khoi gyan ta jadri andu da hamra ga ngai moi la ga kari no noi kari ki pochai yon ban la pra phra hai pochai yon ban la pan na te khoi di pochai tik ban la pan ni hai pa kan tha ja bi de tha ja da na nu pi ma sin ai mu ka engon da gari de ki jing ga tau ba hore noi usit ta ban ne no ma pan ban ne ha bi sin khang da pra khang na tau bu du la bu du kari gi ra hai ra ga ngang ba hore ba noi gin naga christian da di nong mai jing ai khoi lep na tra noma pan ban numit noi kari gi lep te hai ra ga ngang ba myam ngang e ai khum de a dai khoi ta cheng na khang da ban ni hai ra ai khoi khum ba bu dia du khak ta ne khoi na khum ba si khang da ba gi la pa ne na yam request ta we adu da khang da ban ni hai ba si moi tha ja bi de tha ja de kari gi tha ja da bra ai gyan ta de adu da ai ngon da chinga ga phu ke khot ke tau khre moi se adu ai se nungai da na hai no tawra nu pm masina budi khuti tha ga nu hai ba adu da moi gi da nu pm noi ba ma yaw ma se ya de se du di ya roi ne hai ra ga kan ngang ba hore du da nu pi sina nu pm du na mu ka tha chalo hai bu kan sta po chai subra hai nai se yeng ba ne gari chalo hai bini na adu di chat ke ni yeng ba kan dai gi yam de thoiding se aina khara khai do bra ga purak sa ba ne ba nong ma da loina sit pa ngam da bani na ai gi ngam ga dob do ai khai do ra pu du moi na lo ra me asirom da ngang ba sara moi na po chai se ching ga mera pai bi khoi na ching e so maning da nu pa ma sina activa da lepa ga pham ra ga gari da hap ra ga ma se pu na ngai ta we na adu di chalo hai ra de gi po chai du su na pi ro hai pa kan da na ga si loina lo tho ra kho pra moi se ngang re ngon da ngang ga po chai se pi rak te adu po chai lau thi ba gi ai nungai ta ba kari su khan de lau ge lau jas nu adu bu ni moi na po chai du pa ma di phajan na ni su nu ngarang asi da su donation me am la e po chai pi o kholo hai da na adu bu seng na ni ra de khoi su pi adu bu mi gi ya man yam ge ra ya moi ra mi gi po chai lut tau ba gum na tau ri de se asi de ai pam de mi ma ai khoi se ching mi ni hai da na moi na usip ta ba gi ra na traga na kari mong ra ai khang de lan yam pam je ban na te lan ma tam ni khoi su yam wai no khoi su yam wai ama su yam wan na bani adu ma gi hing na ba tau bani nai khoi su mingon de mathang lo ra ga kai then se ka rak bani adu da asumai na po chai mun bi ba khot ba tau ba gyan ta han ba yai ai oi ra di mi ama oi ra di mathang da di sumai na la kan ko nong ma pan ban nu mi che kai theng hang da bani ko hai ra de khoi na su gyan ta jara ga mathang da tau da su yai adu bu adugi matam su pi de direct gari de gi moi na ngon da attack to ra pa de di pam nungai te du mak ti ko po chai du kya gi mang yer su mang ju su
ꯑꯗꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯀꯃꯦꯟ ꯄꯤꯅꯤꯡꯕꯅꯦꯅ ꯄꯪꯄꯤ ꯄꯤꯒꯅꯨ ꯀꯃꯦꯟ ꯄꯪꯄꯤ ꯄꯤꯔꯤꯕ ꯃꯤꯈꯣꯏꯁꯦ ꯑꯩꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯤꯡꯗꯦ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯂꯥꯏꯐꯇ ꯊꯥꯒꯠꯄꯅꯦ ꯂꯥꯏꯐꯇ ꯆꯠꯄꯁꯦ ꯑꯩ ꯀꯤꯔꯤꯕ ꯅꯠꯇꯦ ꯑꯩ ꯏꯔꯥꯟ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯐꯣꯡꯗꯣꯛꯆꯕꯅꯦ ꯃꯤꯒꯨꯝꯅ ꯀꯃꯦꯟꯗ ꯂꯣꯟꯅ ꯁꯛꯀ ꯎꯠꯇꯗꯅ ꯂꯣꯜꯂꯒ ꯀꯃꯦꯟ ꯇꯧꯅꯤꯡꯕꯅꯦꯅ ꯇꯧꯖꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯩ ꯂꯥꯏꯐ ꯆꯠꯇꯈꯩ ꯃꯣꯕꯥꯏꯜ ꯅꯥꯏꯠ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯠꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯨ ꯍꯥꯏꯗꯣꯛꯆꯕꯅꯦ ꯃꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯌꯥꯝ ꯂꯩꯌꯦ ꯑꯁꯨꯃꯥꯏꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯨꯟꯕꯁꯦ ꯇꯣꯛꯄꯤꯔꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯄꯣꯠ ꯆꯩꯗꯨ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯃꯤ ꯃꯁꯛ ꯌꯦꯡꯂꯒ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯅꯦ ꯁꯤꯔꯁꯨ ꯃꯅꯤꯄꯨꯔꯗ ꯁꯤꯒꯗꯧꯕꯅꯤ ꯁꯤꯕ ꯀꯥꯟꯗ ꯑꯩꯅ ꯃꯅꯤꯄꯨꯔꯁꯤ ꯂꯣꯏꯅ ꯊꯥꯡꯔ ꯆꯠꯈꯤꯒꯗꯧꯕ ꯅꯠꯇꯦ ꯇꯨꯡꯗ ꯂꯩꯍꯧꯒꯗꯧꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯕꯁꯨ ꯃꯣꯏꯒꯤꯗꯃꯛꯁꯨ ꯈꯜꯂ ꯑꯩꯈꯣꯏ ꯑꯐꯕ ꯄꯔꯥꯗꯨ ꯇꯝꯕꯤꯍꯧꯁꯦ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯨꯜꯂꯒ ꯆꯩꯁꯨ ꯆꯩꯕꯤꯕ ꯐꯨꯒꯦꯁꯨ ꯇꯧꯔꯕ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯨ ꯃꯨꯜꯂꯤꯕ ꯑꯗꯨꯗꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗꯤ ꯄꯣꯠ ꯆꯩ ꯂꯨꯠ ꯇꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯍꯪꯅꯤꯡꯉꯦꯀꯣ ꯈꯪꯗꯦ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯑꯩ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯇꯥꯕꯤꯗꯦꯕ ꯆꯠꯂꯣ ꯍꯥꯏꯅ ꯆꯠꯄ ꯒꯥꯔꯤꯗꯨ ꯄꯣꯠ ꯆꯩ ꯁꯨꯕ꯭ꯔꯥ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯋꯦꯠ ꯑꯣꯟꯅꯕ ꯊꯥꯂꯥꯒꯤ ꯄ꯭ꯂꯦꯠꯇꯨꯁꯨ ꯂꯧꯕꯤꯔꯝꯃꯦ ꯑꯗꯨꯒ ꯁꯤꯡꯗꯦ ꯊꯣꯏꯗꯤꯡꯒꯤ ꯕꯣꯔꯥ ꯃꯆꯥꯗꯨꯁꯨ ꯃꯣꯏ ꯂꯧꯕꯤꯔꯝꯈ꯭ꯔꯦ ꯅꯤꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯎꯜꯇꯥ ꯆꯩꯔꯛꯑꯦ ꯃꯣꯏꯅ ꯁꯛꯊꯨ ꯍꯨꯏꯊꯨ ꯍꯥꯏꯅ ꯃꯌꯥꯝ ꯉꯥꯡꯔꯛꯑꯦ ꯅꯣꯏꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯒ ꯌꯣꯟꯕ ꯂꯥꯛꯑꯒ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯉꯥꯡꯉꯦ ꯑꯗꯨ ꯅꯨꯄꯥꯅꯦ ꯑꯗꯨ ꯉꯥꯡꯕ ꯃꯤꯗꯨ ꯅꯣꯡꯃ ꯈꯛꯇ ꯈꯪꯕꯅꯤꯅ ꯅꯣꯏꯅ ꯅꯨꯡꯇꯤ ꯂꯥꯛꯑꯒ ꯀꯔꯝꯍꯥꯏꯅ ꯈꯪꯗꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯄꯣꯠ ꯆꯩ ꯌꯣꯟꯕꯁꯤ ꯅꯪ ꯉꯁꯤ ꯈꯛꯇ ꯂꯥꯛꯄ꯭ꯔꯥ ꯁꯥꯖꯤꯟꯅꯒꯅꯨ ꯅꯪ ꯅꯨꯡꯇꯤꯁꯤꯗ ꯌꯣꯟꯕꯗꯤ ꯀ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤꯗꯤ ꯅꯣꯏꯅ ꯈꯪꯕꯗꯗꯤ ꯃꯁꯛꯁꯦ ꯂꯣꯏꯅ ꯃꯥꯟꯅꯅ ꯈꯪꯔꯝꯃꯅꯤ ꯀꯣ ꯑꯩ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯆꯤꯡꯃꯤꯅꯦ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯍꯣꯏ ꯅꯥꯒꯥꯟ ꯄꯥꯟꯗ ꯐꯝꯃꯒ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯃꯤ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯗ ꯌꯣꯟꯖꯗꯦ ꯑꯩꯗꯤ ꯂꯝꯂꯣꯡꯗ ꯌꯣꯟꯖꯔꯤ ꯁꯤꯗ ꯑꯗꯨꯃ ꯑꯩꯗꯤ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯇꯤꯛꯄ ꯆꯨꯝꯅꯒꯤ ꯄꯣꯠ ꯆꯩ ꯇꯤꯛꯄꯒꯨꯝꯕꯅꯤ ꯀꯣ ꯑꯗꯨꯗ ꯋꯥꯁꯨ ꯇꯥꯕꯤꯗꯅ ꯗꯥꯏꯔꯦꯛ ꯃꯤꯕꯨ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯗꯤ ꯄꯥꯝꯗꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯀꯃꯦꯟ ꯍꯧꯖꯤꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯄꯤꯅꯤꯡꯕꯅꯦ ꯍꯥꯏꯅ ꯄꯪꯄꯤ ꯄꯤꯔꯤꯕ ꯈꯣꯏ ꯑꯩ ꯈꯛꯇꯒꯤꯅꯦ ꯑꯗꯨ ꯃꯇꯝꯗ ꯃꯤ ꯑꯇꯩꯗꯤ ꯂꯥꯛꯔꯝꯗꯦ ꯃꯤꯗꯤ ꯈꯪꯕꯅꯤꯅ ꯂꯥꯛꯇꯕ ꯑꯣꯏꯕ ꯌꯥꯏ ꯑꯩꯗꯤ ꯈꯪꯗꯕꯒꯤꯒꯨꯝꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯕꯅꯦ ꯀꯌꯥꯔꯛ ꯍꯥꯏꯌꯦ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗꯦ ꯃꯣꯏ ꯑꯩꯒꯤ ꯃꯃꯥꯡꯗ ꯄꯥꯡꯒꯟ ꯅꯨꯄꯥ ꯃꯩ ꯀꯣꯕꯤ ꯕꯦꯒ ꯑꯆꯧꯕ ꯑꯗꯨ ꯃꯣꯏ ꯃꯨꯜꯂ ꯊꯥꯡꯉ ꯆꯪꯕ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯗꯨ ꯐꯥꯎꯕꯁꯨ ꯀꯔꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯉꯁꯤ ꯃꯤ ꯄꯣꯠ ꯆꯩ ꯌꯣꯟꯅꯗꯕꯅꯤꯅ ꯈꯖꯤꯛꯇ ꯐꯪꯕꯁꯤꯗ ꯃꯣꯏꯁꯨ ꯌꯦꯟꯅꯒꯦ ꯍꯥꯏꯅ ꯂꯧꯕꯅꯦ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯔꯣꯝꯗ ꯈꯜꯂꯒ ꯑꯩꯗꯤ ꯃꯨ ꯌꯦꯡꯔꯤꯕꯅꯤ ꯏꯄꯪ ꯄꯪꯅꯀꯣ ꯑꯩꯗꯤ ꯑꯗꯨ ꯃꯨ ꯌꯦꯡꯔꯤꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯈꯥꯝꯃꯣ ꯍꯥꯏꯗꯅ ꯈꯥꯝꯃꯦ ꯑꯩ ꯆꯦꯟꯅꯉꯥꯏꯁꯨ ꯇꯧꯗꯦ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯉꯥꯏꯕꯅꯤ ꯑꯗꯨꯗ ꯂꯥꯛꯑꯒ ꯃꯣꯏꯅ ꯑꯩꯒꯤ ꯕꯦꯒ ꯐꯤꯔꯣꯟꯒꯤ ꯕꯦꯒ ꯌꯥꯎꯔꯝꯗꯨꯁꯨ ꯃꯈꯥꯗ ꯃꯣꯏ ꯂꯪꯊꯣꯛꯄ ꯍꯧꯔꯦ ꯂꯪꯊꯣꯛꯀꯅꯨ ꯁꯤꯗꯤ ꯐꯤꯔꯣꯟꯅꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯀꯨꯝꯂꯛꯂꯒ ꯌꯦꯡꯕꯅꯦ ꯀꯩꯊꯦꯜꯁꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯒꯦꯅ ꯀꯨꯝꯕꯅꯤ ꯄꯣꯠ ꯆꯩ ꯑꯩ ꯌꯣꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯁꯤꯗ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯊꯥꯖꯗꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯆꯤꯟꯊꯤꯒꯅꯨ ꯅꯣꯏ ꯁꯤꯗ ꯌꯣꯟꯕ ꯂꯥꯛꯄꯅꯦ ꯈꯣꯠꯄꯅꯦꯅ ꯉꯥꯡꯕ ꯍꯧꯔꯦ ꯑꯗꯨ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯂꯥꯛꯄꯅꯦ ꯍꯥꯏꯗꯤ ꯄꯣꯠ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯀꯅꯤꯅ ꯑꯗꯨ ꯄꯣꯠ ꯆꯩ ꯃꯨꯟꯕꯁꯨ ꯇꯣꯛꯄꯤꯔꯣ ꯐꯖꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯔꯗꯤ ꯑꯃ ꯃꯁꯛ ꯌꯦꯡꯅꯗꯕꯤꯗ ꯃꯥꯁꯦ ꯑꯗꯨꯅꯤ ꯑꯗꯥꯅꯦ ꯈꯥꯏꯗꯕꯤꯗ ꯐꯖꯅ ꯍꯤꯡꯃꯤꯟꯅꯁꯦ ꯑꯩꯅꯗꯤ ꯂꯥꯟꯅ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ ꯑꯩ ꯀꯞꯄꯦꯕ ꯑꯩꯁꯦ ꯄꯤꯅ ꯍꯦꯛ ꯍꯥꯜꯂꯦꯕ ꯑꯩꯅ ꯀꯞꯄ ꯀꯥꯟꯁꯤꯗ ꯀꯞꯁꯤꯟꯅꯒꯅꯨ ꯅꯣꯏꯅ ꯀꯞꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯀꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯨ ꯐꯥꯎꯕ ꯃꯣꯏ ꯍꯥꯏꯌꯦꯕ ꯑꯩ ꯑꯗꯨꯁꯨ ꯈꯥꯡꯉꯦꯕ ꯈꯥꯡꯕ ꯌꯥꯕꯗꯣ ꯑꯩ ꯈꯥꯡ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅ ꯆꯠꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯃꯅꯤꯡ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯄꯣꯠ ꯆꯩ ꯁꯨꯗꯕ ꯅꯤꯌꯦꯕ ꯑꯗꯨ ꯅꯤꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯁꯛꯊꯨ ꯍꯨꯏꯊꯨ ꯐꯥꯎꯕꯁꯨ ꯄꯜꯂꯒ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦꯕ ꯅꯣꯡꯃ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯁꯟꯗꯦꯅꯤ ꯑꯩꯈꯣꯏꯗ ꯅꯣꯏ ꯁꯟꯗꯦꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯦ ꯁꯟꯗꯦꯗ ꯂꯦꯞꯄꯗꯨ ꯑꯃꯔꯣꯝꯗꯤ ꯁꯟꯗꯦꯁꯤ ꯀꯅꯥꯅꯣ ꯂꯣꯏꯅ ꯑꯉꯥꯡꯈꯣꯏꯅꯁꯨ ꯈꯪꯉꯦꯅꯦ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯈꯪꯉꯦꯅꯦ
ꯑꯗꯨ ꯅꯣꯡꯃ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯆꯤꯡꯃꯤ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ ꯅꯣꯏꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯔꯒ ꯇꯥꯡ ꯁꯤꯅꯤ ꯍꯥꯏꯕꯁꯨ ꯈꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯦ ꯀꯔꯤ ꯅꯨꯃꯤꯠ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯃꯅꯤꯄꯨꯔꯤ ꯀꯦꯂꯦꯟꯗꯔꯁꯨ ꯊꯝꯗꯦ ꯄꯥꯕ ꯊꯣꯛꯇꯦ ꯊꯝꯗꯦ ꯑꯗꯨꯅ ꯈꯪꯗꯕꯅꯤꯅ ꯂꯥꯛꯑꯦ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏꯕꯗꯨꯁꯨ ꯃꯣꯏ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯗꯦꯕ ꯑꯗꯨ ꯃꯣꯏ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯂꯧꯔ ꯆꯠꯈ꯭ꯔꯦ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯄꯣꯠ ꯆꯩ ꯊꯤꯜꯂꯁꯨ ꯑꯩ ꯂꯧꯔꯣꯏ ꯑꯗꯨ ꯄꯣꯠ ꯆꯩ ꯄꯥꯝꯃꯗꯤ ꯐꯖꯅ ꯏꯖꯠ ꯂꯩꯅ ꯅꯤꯌꯣ ꯄꯤꯒꯅꯤ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯩꯌꯦ ꯑꯩ ꯄꯤꯔꯤ ꯃꯣꯏꯅ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯄꯤꯔꯤ ꯇꯧꯕꯤꯔꯤ ꯐꯖꯅ ꯅꯤꯔꯗꯤ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯂꯨꯠ ꯇꯧꯔꯛꯄ ꯃꯑꯣꯡꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯅ ꯃꯌꯥꯝꯅ ꯍꯦꯜꯞ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯑꯩ ꯍꯦꯜꯞꯁꯨ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯁꯨ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯝꯃꯦ ꯆꯦ ꯀꯗꯥꯏ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯣ ꯍꯦꯜꯞ ꯇꯧꯕꯤꯒꯦ ꯈꯣꯠꯄꯤꯒꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯑꯗꯨꯔꯣꯝꯗ ꯍꯦꯜꯞ ꯅꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤ ꯃꯁꯛ ꯌꯦꯡꯔꯒ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯁꯤꯁꯨ ꯈꯥꯏꯕꯤꯒꯅꯨ ꯃꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯁꯛ ꯃꯥꯏꯗ ꯈꯦꯠꯅꯔꯁꯨ ꯀꯨꯆꯨ ꯃꯥꯟꯅꯗ꯭ꯔꯁꯨ ꯃꯥꯁꯨ ꯃꯤꯅꯦꯀꯣ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯋꯥ ꯉꯥꯡꯕꯤꯕꯅ ꯐꯩ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯗꯣ ꯃꯐꯝꯕꯨꯗꯤ ꯅꯥꯒꯥꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯅꯦ ꯊꯧꯗꯣꯛꯄꯨꯗꯤ ꯑꯩꯕꯨꯗꯤ ꯁꯤ ꯍꯧꯖꯤꯛ ꯂꯝꯂꯣꯡꯗ ꯐꯝꯕꯅꯦ ꯅꯥꯒꯥꯃꯄꯥꯟꯗ ꯑꯩ ꯐꯝꯕ ꯅꯠꯇꯦ ꯑꯗꯨ ꯅꯥꯒꯥꯃꯄꯥꯟꯗꯗꯤ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯌꯦꯡꯕꯒꯨꯝꯕꯅꯦ ꯀꯔꯤ ꯀꯔꯤ ꯂꯧꯅꯉꯥꯏ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯌꯦꯡꯕꯒꯨꯝꯕꯅꯦ ꯅꯥꯒꯥꯃꯄꯥꯟꯒꯤ ꯇꯣꯏꯂꯦꯠ ꯍꯦꯛ ꯑꯁꯣꯝꯗꯒꯤ ꯀꯨꯝꯕ ꯀꯥꯟꯁꯤꯗꯅ ꯇꯣꯏꯂꯦꯠ ꯍꯦꯟꯗꯣꯛꯄ ꯑꯗꯨꯃꯛꯇ ꯑꯗꯨ ꯃꯐꯝꯗ ꯊꯣꯛꯄꯅꯦ ꯁꯨꯃꯥꯏꯅ ꯚꯥꯏꯔꯦꯜ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯏꯀꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯅ ꯌꯣꯟꯖꯔꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯆꯠꯍꯟꯈ꯭ꯔꯦ ꯑꯩꯅ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕ ꯃꯔꯝꯁꯤꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯨꯟꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯏꯀꯥꯏꯅ ꯌꯣꯜꯂꯤꯅꯤ ꯃꯤꯉꯣꯟꯗ ꯍꯦꯟꯅ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯌꯥꯝꯕ ꯑꯩ ꯁꯤꯗ ꯂꯣꯏꯁꯟꯂꯦ ꯉꯁꯥꯏꯒꯤ ꯀꯃꯦꯟ ꯀꯔꯤ ꯀꯔꯥ ꯂꯥꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯕꯒꯤ ꯑꯩꯁꯦ ꯁꯤꯗ ꯁꯤꯌꯔ ꯇꯧꯕꯅꯤ